Mayapur Nuppu anova video mada amuka hana taramnok seri kari update sing lady bagi habudu punaming tabilasi. Aikogi bank account da thamjin kiba yauduna leriba paisa sing asi lauthok case oina siznanabagi damakta aikoina nahandagi tawduna lakliba asi bank da chattuna form menduna madugi paisa lauthokpa natragana ATM machine amagi mafam da chattuna ATM card ama pairaba matungda madudagi paisa withdraw tawba asini hojik fawba leirakliba asi adubu handaktakidi India government ki oiba anauba khongthang amakhakta aikoina ATM gi machine asida chattuna aikogi ATM card paiduna sijinnaduna paisa lauthokliba asigi mahutta card susin sijinnadabida aikoina pairiba phone asi smartphone asi sijinnaduna withdraw tawba yanabagi system ama purakadawri Hojiki matam asida aikoina ATM card paiduna chattuna paisa satokpa matamda aikogi card adugi clone achingba sahauduna aikogi paisa sing asi huranbagi chang asi nomogi adumak hengalakliba asi thingnabagi damakta laukalakpa khongthang amakhakni aikoina hojik phone da sijinnariba paisa transfer tawbagi mong asigi manaba phibam amada porakani hainadi phongdoknari adubu chapchabadi hojik fawbigi oinadi khangdri aduga hayang laklaba matamda kamdobono haibidudi mayam punna yengminarasi atopa update amada hojik aikoina pairiba driving license pan card makal makha kiyagi leiriba card sing asi tongana paibagi muhutta mayam sing asi pulap punsinduna amata oiba card amada sijinnaba yanabagi damakta leiriba card khudimak asibu punsinduna amakhakta ohenba yaba anauba ID ama puthoknabagi suyamna kanna honari masigi oinadi aikoina card mayam sing asi amamu paibada khudongchadaba adu amata punsilba taragadi masina hena khudongchagani haijaba taragasu atopa khudongchadaba kaya amasu lakadaba leibanina hauji su Aadhaar card sijinnariba asina khudingmakta link tawsinba asina khudongchadaba sing thohalle haibagi wafam sing asisu leibanina hꯧजिक asi hairiba khongthang asigidamakta miyamgi opinion lawbagi stage aduda leiri masi makha taba khongthangda karamba oina lawkhalakadawribano puthokani puthokloi haibadu khanari kanna adubu asigumbo khongthang amadi lawkhatuna leiri haina phungdokjabani matangi update ta ki miyo ayambana painaraba app amakhakni WhatsApp masida hana aikoina lasin atopada uhandaba asi mipum khudingmakki oina leirambani adubu handaktagidi anauba feature amakhakta akhanaba miyoi kharakhakta lasin uhallaga kharakhakta uhandaba yabagi feature adusu laklagani hairi masini ngasigi oinadi madasida lusinjarage anauba update amada amuk thengnarasi